Board of Secondary Education Manipur BOSEMgi makhada leiriba school singna BOSEMna prescribe tauba lairik khaktamak tambinaba Federal Students Union khanghankhre FESOK na khanghankhre BOSEMgi makhada leiba school kharada tamliba lairik sing asi BOSEMna prescribe taudaba lairik sing tamhalle haibagi complaint ama lakpadagi changai fadana FESOK na khongthang asi lokhatlakpani hairi BOSEM na recognize tauraba school singna BOSEM na piriba class 1 dagi 10 faubagi lairik tambagi kanglon singshu ngakna chatnaba khairakpaga loinana karigumba hairiba school sing asina lup asigi cherolbu thausadraduna BOSEM na prescribe taudaba lairik tamlamba thengnarabadi school adubu makhata recognize taudanaba FESOK na mari leinaba singda haiduna lokhatpa yaba action lokhatlakpada school singna FESOK pu warauba yaroi haina chekshin wa thamlakli